ꯍꯜꯂꯣ ꯃꯌꯥꯝ, ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯕ꯭ꯂꯣꯛꯅꯦ. ꯑꯩꯁꯦ ꯑꯥ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯗꯦꯠ 3ꯗ ꯆꯠꯄꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯁꯦ ꯃꯥꯁꯦ ꯅꯥꯗꯅ ꯄꯦꯁꯃꯦꯀꯔ ꯍꯥꯞꯄꯨꯔꯦꯕꯀꯣ. ꯑꯗꯨꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯥꯒꯤ ꯗꯨꯀꯥꯟꯁꯦ ꯁꯨꯝ ꯃꯇꯝ ꯈꯔ ꯐꯝꯕꯒꯤ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯃꯟꯗꯅ ꯚꯣꯏꯁ ꯔꯦꯀꯣꯔꯠꯁꯦ ꯍꯥꯞꯆꯤꯟ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯕ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯩꯔꯝꯕ ꯃꯈꯥ ꯂꯩꯀꯥꯏ ꯂꯝꯂꯣꯡꯂꯣꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯝ ꯊꯣꯡꯒꯥꯟ 7-9 ꯁꯨꯕꯗ ꯂꯩꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯅ ꯊꯤꯟꯕꯤꯔꯛꯑꯦ. ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯗꯤ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯦ, ꯑꯗꯨꯅ ꯕꯕꯥꯅ ꯊꯤꯟꯕꯤꯔꯛꯑꯦ. ꯑꯆꯠ ꯈꯨꯗꯤꯡꯒꯤ ꯕꯕꯥꯅꯁꯨ ꯑꯗꯨꯝ ꯊꯤꯜꯂꯦ, ꯂꯧꯕꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ. ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯁꯦ ꯕꯦꯁ ꯐꯥꯗꯔ ꯏꯟ ꯂꯣꯅꯦ ꯍꯥꯏꯕ ꯌꯥꯏ. ꯑꯗꯣ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯕꯕꯥꯁꯦ. ꯑꯗꯣ ꯁꯠꯇꯔ ꯄꯥꯜꯂꯤꯁꯤꯅ ꯑꯩꯈꯣꯏ ꯆꯦꯅ ꯗꯨꯀꯥꯟ ꯐꯝꯕꯅꯦ, ꯁꯤꯅ ꯑꯩꯈꯣই ꯒꯦꯠꯅꯦ. ꯑꯩꯁꯦ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ. ꯒꯦꯠ ꯃꯅꯨꯡ ꯆꯪꯉꯛꯄꯁꯤꯗ ꯑꯥꯗ ꯃꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯦꯛ ꯊꯪꯅꯕꯅꯦꯕꯀꯣ, ꯃꯥ ꯂꯩꯔꯤꯁꯦ. ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯅꯦ. ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯣ ꯍꯟꯇꯛ ꯏꯁꯤꯡ ꯏꯆꯥꯎꯗꯨꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ, ꯕꯤꯠ ꯕꯤꯠ ꯂꯥꯎꯔꯤꯅ ꯃꯣꯏ ꯁꯤꯗꯩꯁꯤꯗ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯊꯣꯡꯉꯦ. ꯑꯗꯨꯒ ꯑꯩꯁꯦ ꯌꯨꯝ ꯍꯦꯛ ꯆꯪꯕꯒ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯂꯩꯔꯝꯃꯦ. ꯁꯤꯅ ꯑꯩꯈꯣꯏ ꯀꯀꯥꯅꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ, ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯝꯕꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ. ꯑꯗꯨꯒ ꯃꯥꯏ ꯃꯆꯥꯅꯨꯄꯥꯅꯦ ꯁꯤꯅ. ꯑꯗꯨꯒ ꯑꯩꯁꯦ ꯀꯥ ꯑꯃꯗ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯂꯩꯔꯝꯃꯦ. ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ, ꯃꯆꯥ ꯅꯨꯄꯤ ꯉꯥꯛꯇ 9 ꯄꯣꯛꯄꯤ ꯏꯃꯥꯗꯨꯅꯦ. ꯑꯗꯨꯒ ꯁꯤꯅ ꯏꯆꯥꯅꯨꯄꯤꯅꯦ. ꯉꯁꯥꯏ ꯑꯩꯒꯤ ꯍꯦꯔꯣꯁꯦ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏꯕꯁꯤꯗ ꯄꯣꯁꯀ ꯇꯧꯗꯅ ꯂꯦꯞꯄꯤ. ꯑꯗꯣ ꯉꯁꯥꯏꯁꯦ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯒꯗꯕꯁꯦ ꯕꯕꯥꯅ ꯊꯦꯡꯉꯦ ꯊꯤꯜꯂꯒꯦꯅ ꯑꯗꯨꯝ ꯉꯥꯏ ꯂꯩꯗꯅꯕꯀꯣ. ꯒꯥꯔꯤ ꯆꯤꯟꯗ꯭ꯔꯤꯉꯩꯗ ꯊꯤꯟꯇꯣꯛꯍꯧꯔꯒꯦꯅ ꯉꯥꯏ ꯂꯩꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯍꯣꯕꯦ ꯂꯣꯏꯁꯟꯕꯣꯏ ꯂꯣꯏꯁꯟꯗꯕꯣꯏ ꯑꯗꯨꯝ ꯃꯦꯀꯞ ꯇꯧꯕꯣꯏ ꯇꯧꯗꯕꯣꯏ ꯆꯦꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ. ꯌꯥꯝ ꯊꯨꯅ 7:30 ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯛꯑꯦꯕꯀꯣ, ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦꯕ. ꯑꯗꯣ ꯑꯩꯒꯤ ꯏꯆꯦ, ꯑꯩꯒꯤ ꯍꯦꯛ ꯃꯊꯛ, ꯃꯥ ꯂꯥꯛꯑꯦꯅ ꯑꯩꯁꯦ ꯊꯣꯛꯑꯦ. ꯆꯪꯉꯛꯏꯁꯤꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯦ. ꯑꯗꯨꯒ ꯃꯥꯒ ꯂꯦꯞꯃꯤꯟꯅꯩꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ. ꯃꯥꯒꯤꯅ ꯅꯨꯄꯥ ꯉꯥꯛꯇ 2 ꯄꯣꯛꯑꯦ, ꯑꯩꯒꯤꯅ ꯅꯨꯄꯤ ꯉꯥꯛꯇ 2 ꯄꯣꯛꯑꯦ. ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯅꯨꯄꯥ 1 ꯄꯣꯛꯑꯦ, ꯑꯍꯟꯗꯨꯅ ꯅꯨꯄꯥ 1 ꯅꯨꯄꯤ 1 ꯄꯣꯛꯑꯦ. ꯁꯤꯒꯤ ꯏꯆꯦꯁꯤꯅ ꯇꯣꯞ ꯃꯣꯏꯔꯥꯡ ꯀꯝꯕꯨꯗ ꯃꯌꯨꯝ ꯄꯥꯟꯕꯅꯦꯕ ꯃꯥꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ 9ꯅꯦ. 9ꯁꯤꯗ ꯅꯨꯄꯤ 4 ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯦ, ꯅꯨꯄꯤ 4 ꯑꯃ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ. ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒ ꯊꯪꯅꯕ ꯆꯥꯛ ꯊꯣꯡꯉꯤꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ. ꯑꯗꯨꯒ ꯑꯩꯒꯤ ꯃꯊꯛꯇ ꯄꯥꯟꯗ꯭ꯔꯤꯕ 3ꯗꯨꯅ ꯃꯣꯏꯗꯤ ꯌꯨꯝ ꯄꯥꯟꯖꯔꯔꯣꯏꯅ ꯄꯥꯟꯗ꯭ꯔꯕ ꯒ꯭ꯔꯨꯞꯅꯦꯕ. ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯉꯥꯅꯨ ꯌꯥꯝ ꯀꯟꯅ ꯊꯣꯡꯉꯤ. ꯈꯥꯡ ꯃꯆꯥꯁꯤꯅ ꯃꯣꯔꯣꯛ ꯌꯥꯎꯗꯕ ꯉꯥꯅꯨꯅꯦ. ꯑꯩꯒꯤ ꯏꯆꯥꯈꯩꯗꯤ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯕꯅꯤꯅ ꯃꯣꯏꯅ ꯃꯣꯔꯣꯛ ꯌꯥꯎꯗꯕ ꯇꯣꯉꯥꯟꯅ ꯑꯃ, ꯑꯗꯨꯒꯤ ꯈꯥꯡ ꯑꯆꯧꯕꯁꯤꯅ ꯃꯣꯔꯣꯛ ꯌꯥꯎꯕ. ꯃꯣꯔꯣꯛ ꯌꯥꯎꯕꯁꯤꯅ ꯑꯩꯈꯣꯏ ꯑꯍꯟꯈꯩ ꯆꯥꯅꯕ. ꯑꯗꯨꯒ ꯑꯥꯗ ꯄꯥꯈꯟ ꯑꯃ ꯈꯜꯂꯒ ꯇꯧꯔꯤꯁꯤꯅ ꯃꯣꯏꯅ ꯆꯥꯛꯈꯨꯝ ꯁꯤꯗꯣꯛꯈꯤꯕꯒꯤ ꯆꯥꯛꯈꯨꯝ ꯑꯣꯏꯅꯕꯅ ꯆꯥꯛꯈꯨꯝ ꯑꯣꯏꯕꯅꯦꯕ. ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯗꯨꯗ ꯃꯣꯏꯁꯦ ꯊꯨꯝꯈꯤꯕꯗꯒꯤ ꯕꯤꯠ ꯕꯤꯠ ꯂꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯦ. ꯅꯨꯡꯁꯥꯁꯨ ꯅꯤꯡꯊꯤꯅ ꯐꯪꯗꯕꯅꯤꯅ ꯑꯗꯨꯝ ꯕꯤꯠ ꯕꯤꯠ ꯂꯥꯎꯋꯦꯅ ꯃꯣꯏꯁꯦ ꯊꯣꯡ ꯆꯪꯕ ꯌꯥꯗ꯭ꯔꯦꯅ ꯉꯥꯏꯍꯥꯛꯀꯤ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯁꯣꯐꯥꯁꯤꯗ ꯊꯥꯔ ꯊꯣꯡꯉꯝꯃꯦꯕ. ꯑꯗꯣ ꯁꯤꯅ ꯑꯩꯒꯤ ꯏꯆꯦꯗꯨꯅ ꯄꯣꯔꯛꯄ ꯑꯆꯥꯄꯣꯠ ꯃꯌꯥꯝꯅꯦ. ꯃꯥꯗꯤ ꯍꯦꯛꯇ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯨꯊꯔ ꯅꯩꯊꯈ꯭ꯔꯦ. ꯑꯩꯗꯤ ꯀꯩꯝꯇ ꯄꯣꯔꯛꯇꯦꯕꯀꯣ ꯀꯩꯁꯨ ꯌꯥꯝꯅ. ꯃꯥꯗꯤ ꯊꯥꯎꯁꯦ 4-5 ꯃꯈꯜ ꯃꯊꯦꯜ, ꯑꯗꯩꯗꯤ ꯀꯝꯐꯔꯠꯇꯒꯤ ꯍꯋꯥꯏꯗꯒꯤ ꯑꯁ ꯌꯥꯝ ꯄꯣꯔꯛꯑꯦ. ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤꯅ ꯃꯥꯗꯤ ꯁꯥ ꯆꯥꯗꯕꯅꯤꯅ ꯃꯥꯒꯤꯅ ꯉꯥ ꯑꯃ ꯊꯣꯡꯉꯦ. ꯑꯗꯨꯒ ꯃꯔꯤꯡꯈꯥ ꯀꯥꯡꯉꯧ ꯑꯂꯨꯒ ꯑꯃ ꯉꯧꯔꯦ, ꯃꯀꯣꯛ ꯃꯔꯨ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯉꯥꯅꯨ ꯊꯣꯡꯉꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯃꯦꯠꯄꯗꯣ, ꯏꯔꯣꯝꯕꯁꯦ ꯀꯅꯥꯝ ꯆꯥꯗꯦꯅ ꯇꯧꯗ꯭ꯔꯦꯕ. ꯁꯤꯁꯤꯅ ꯏꯆꯦ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅꯦ. ꯃꯆꯥꯅꯨꯄꯥꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯈ꯭ꯔꯦꯕꯀꯣ. ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯏꯆꯦ 3 ꯂꯩꯔꯤ. ꯃꯣꯏ 3ꯗꯤ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯊꯣꯛꯂꯛꯇꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯏꯁꯤꯗꯤ ꯑꯩꯒꯤ ꯏꯆꯦꯒ ꯑꯩꯒ ꯏꯕꯥꯅꯤꯇꯪ ꯂꯥꯛꯑꯦ. ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯁꯤꯗꯩꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅꯦ, ꯏꯃꯥ ꯉꯁꯥꯏꯒꯤꯗꯣ. ꯑꯗꯨꯒ ꯏꯅꯥꯎꯄꯤ ꯑꯇꯣꯝꯕꯤꯁꯦ ꯁꯤꯁꯤꯅ ꯃꯥꯁꯨ ꯊꯥꯡꯃꯩꯕꯟꯗ ꯑꯣꯖꯥ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝ ꯄꯥꯜꯂꯤꯁꯤꯅ ꯌꯥꯝ ꯂꯥꯞꯅ ꯄꯥꯟꯕ. ꯑꯗꯨꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯐꯔꯛ ꯇꯥꯏꯅ ꯌꯨꯝꯗ ꯂꯩꯒꯦꯅ ꯃꯥꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯒ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯋꯦꯕꯀꯣ. ꯑꯗꯣ ꯃꯕꯥꯅꯤꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯦ ꯃꯕꯥꯅꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯅꯦ. ꯑꯗꯣ ꯏꯆꯥꯅꯨꯄꯤ
ꯑꯅꯤꯃꯛ ꯌꯥꯝ ꯄꯥꯝꯃꯦ ꯗꯈꯤꯅꯥꯁꯦ ꯃꯕꯥꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤꯅ ꯌꯦꯜꯂꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤꯅ ꯋꯥꯏꯠ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯃꯥꯗꯤ ꯌꯦꯜꯂꯣꯁꯦ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅꯦꯕ ꯑꯗꯣ ꯌꯦꯜꯂꯣ ꯎꯕꯗ ꯉꯥꯎꯗꯅ ꯃꯥꯗꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯨ ꯃꯥꯏ ꯐ꯭ꯔꯣꯛꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯩ ꯑꯗꯣ ꯃꯕꯥꯅꯤꯗꯤ ꯂꯣꯏ ꯄꯥꯝꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯗꯈꯤꯅꯥꯗꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗꯔꯦ ꯗꯈꯤꯅꯥꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯌꯧꯔꯒ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯌꯨꯝꯗ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯀꯥꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅ ꯑꯗꯨꯒ ꯌꯨꯝꯁꯦ ꯀꯥ ꯑꯍꯨꯝ ꯈꯛꯇꯪ ꯀꯥ ꯃꯔꯤ ꯁꯣꯐꯥ ꯀꯥꯁꯤꯒ ꯀꯥ ꯃꯔꯤ ꯈꯛꯇꯪ ꯊꯣꯛꯑꯦꯕꯀꯣ ꯂꯥꯏꯅꯤꯡꯙꯧ ꯀꯥꯗꯅ ꯑꯩꯈꯣꯏ ꯃꯥ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯃꯅꯥ ꯍꯨꯠꯄ ꯀꯥꯟꯗ ꯕꯕꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥꯒꯤ ꯑꯅꯣꯞ ꯁꯤꯟꯕꯗ ꯑꯅꯣꯞ ꯑꯅꯤ ꯁꯤꯜꯂꯦꯕ ꯑꯗꯨꯗ ꯀꯔꯝꯕꯅ ꯐꯖꯒꯦ ꯌꯦꯡꯉꯣꯅ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯤꯕꯅꯤ ꯑꯗꯣ ꯃꯥ ꯄꯔꯄꯜꯁꯤꯅ ꯄꯥꯝꯃꯦꯅ ꯄꯔꯄꯜꯁꯤꯗ ꯎꯞꯄꯦ ꯃꯥ ꯔꯦꯠꯁꯤꯗꯤ ꯀꯌꯥ ꯎꯞꯄ ꯌꯥꯗꯦ ꯔꯦꯠꯁꯤꯗꯤ ꯃꯥ ꯍꯥꯏꯕ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯅ ꯄꯔꯄꯜꯗ ꯎꯞꯄꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯥꯁꯦ ꯌꯥꯝꯗꯕꯅꯤꯅ ꯀꯥꯁꯦ ꯁꯤꯗꯩꯁꯤꯗ ꯊꯥꯔꯒ ꯇꯨꯝꯃꯦꯕ ꯀꯥꯗꯣ ꯑꯇꯩ ꯑꯇꯩ ꯁꯥꯗꯣꯛꯇ꯭ꯔꯤꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯟ ꯎꯒꯤ ꯗꯣꯂꯥꯟ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯃꯊꯛꯇꯨꯗꯅ ꯃꯣꯏꯈꯩ ꯂꯩꯅꯔꯒ ꯃꯈꯥꯁꯤꯗꯅ ꯆꯥꯛꯈꯨꯝ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯁꯤꯗꯣꯛꯈ꯭ꯔꯕꯅꯤꯅ ꯄꯥꯈꯟꯗꯨꯃ ꯈꯜꯂꯒ ꯃꯣꯏ ꯀꯤꯠꯆꯟ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯁꯥꯕꯅꯦꯕ ꯈꯅꯥꯎꯁꯤꯁꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯑꯗꯣ ꯃꯣꯏꯁꯦ ꯆꯥꯛꯈꯨꯝ ꯁꯥꯗꯒꯤꯗꯤ ꯇꯧꯔꯤ ꯆꯥꯛꯈꯨꯝ ꯁꯥꯒꯦꯅ ꯁꯤꯗꯣꯛꯄꯅꯦꯕ ꯑꯗꯨꯒ ꯁꯥꯗꯤ ꯁꯥꯗ꯭ꯔꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯗꯨꯗ ꯃꯣꯏꯒꯤ ꯁꯥꯒꯤꯈꯩꯁꯦ ꯐꯖꯅ ꯊꯨꯝꯕꯅꯤꯌꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯌꯥꯝ ꯀꯟꯅ ꯌꯦꯡꯉꯤꯁꯦ ꯀꯔꯤꯅꯣꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯗꯨꯒꯗꯤ ꯃꯕꯥꯅꯤꯅ ꯌꯦꯡꯉꯤꯁꯤꯗꯤ ꯑꯁꯤꯒꯤ ꯂꯩ ꯃꯆꯥ ꯃꯆꯥꯁꯦ ꯑꯣꯏ ꯂꯩꯔꯝꯃꯦ ꯂꯩ ꯃꯆꯥ ꯃꯆꯥꯁꯤꯗ ꯉꯥꯎꯔꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯟꯒꯗꯧꯔꯦ ꯍꯟꯂꯝꯗꯥꯏꯗ ꯑꯣꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯦ ꯃꯦꯀꯞ ꯀꯝꯃꯀꯥꯟꯗ ꯂꯤꯞꯁꯇꯤꯛꯀꯥꯏꯁꯦ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ ꯆꯟꯗꯣꯟꯒꯁꯨ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯆꯟꯗꯣꯟꯒꯁꯦ ꯌꯥꯝ ꯀꯣꯛꯀꯜꯂꯦꯕꯀꯣ ꯂꯤꯞꯁꯇꯤꯛꯀꯥꯏꯁꯦ ꯆꯥꯕꯗ ꯑꯃꯨꯛꯇꯪ ꯆꯥꯕꯗ ꯑꯗꯨꯝ ꯂꯣꯏ ꯀꯣꯛꯑꯦ ꯐꯤꯁꯤꯁꯨ ꯇꯥꯕꯨꯟ ꯇꯥꯔꯒ ꯏꯜ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯐꯤ ꯏꯟꯕ ꯀꯦꯕꯒꯥꯏꯁꯦ ꯀꯌꯥ ꯍꯩꯇꯦꯗ ꯑꯗꯣ ꯌꯨꯝ ꯌꯧꯔꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯗꯈꯤꯅꯥꯅꯦ ꯐꯤ ꯁꯨꯠ ꯑꯃ ꯐꯅꯦꯛꯀ ꯁꯥꯜ ꯑꯃ ꯑꯗꯨꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃꯒ ꯇꯧꯔꯛꯑꯦ ꯃꯃꯥꯡꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯏꯔꯥꯡꯅ ꯆꯠꯇꯦ ꯍꯟꯗꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯁꯤꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯈꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ